Imphal East ki ahanba phase ki mihut kangbu ama CM da wang hangba sangbada mihut manga digi henba yaroi haibadigi muknabadigi phibam amada laikhre masigi matung da hausik oirib scenario di Imphal East ki mihut tarana CM da wang hangba sangkhre amarom dana ngasi mapung oina COCOMI na sindna pangthukibu rally asida security force na tear gas kap to na khoirambal bazar mi pulandana ba yamna kan hauze hotna bagi sakta mama social media singda video ko loina thadurakli adugo loina khena bam pham singda ngasi punnu na changsinkhiba rally asida miyoi sukhra sokhibagi su Asok apan khara si yauna ki kan ba habse ngasi na haro lamdi mama chingi makuttalai mama china mama oiratraba naharong china mapari oiratraba mama china mama ngi chachalatravadi akoi kari tawbatai ngasi ki kangai pang ngasi ki Manipur asida aikoi gi mapuroi balaitraba lokha bi kaya leire mase kari digino chachallaga thachalaga mapun chido Asok sanglaba matam sin nungai ni hinggadabado masa mathandan hu thachadol chigeba matongda lehora bunga chigi male masida khoi gi Manipur asidana khoi gi lokha bi masigi khwai gi hene yame madu dege kanbinam gi dama ngachigi khoi gi setan lebna haron sinna ngachigi leiba pari sinna ai khoi ni ngon singo mangit tagi mapi tadna ba mata yoko matamda phatta lamni de changaga mata chelle bhone basige ngachigi khoi gi maitai na haron sinna kan batai hone batai nisha chat batai nisha gi kom de lupta batai India gomina khoida ahong mamman da thajal lebani sama yamasina ai khoi maitai pa singo lai ma cha thokibra matungda leba matamda chonna bo leba ngamda jana phalanga huinga bugam loine leba bane mato macha oibuna khuna aduna talpa matamda mama oi ai khoi thamoni kan tongane habse ngachi phawa pare na khone khangda gi maram kari gido ngasi gi mitti pirang se kanana phuna hele leba Kuri tama sa ngosong tao. Ngomong.
Amaramdana Assam Rifles ki convoy singha Taloi Palace Gate ta pung amamuk taba matam na ngasi hangsan ng Ukur District maning Sanda sida forcefully sangsilak hari hai di masangsilak ka sida nabi sokyawe have a local source. This is the situation right now here in ato pang unconfirm ipa pawm gi matinati numay kapi konjel su taba pangki hari hai thagdo sida komi dagi mga kasokpa miyoy yaw hai di miyoy si district hospital pukhat ba pawm ni sab pawm ya